Security Force na chathaba search operation da tonganba lalhoulup ki meeoi mari fare Security Force ki apunba team amana Thoubal da chathaba operation da KCP PWG cadre ama Leirongthel Pitra dagi faba ngamle faraba meeoi adu elangbam Silas Singh chai kungamapan kawi mangondagi .32 gi pistol ama magazine ama life round ahum mobile phone ama SIM card ama phagatpa ngamle hairi amaromda Security Force na khabaisoi 7MR get mayadagi KYKL cadre ama faba ngamle faraba meeoi adu ningthauzam Roman Singh allies nanau chei kuntraga manga kawi nakalamaromda Security Force na pambai ni luchungba UNLF ki meeoi ama faraba meeoi adu oinam Rosen Singh chei kun leifam moidangpok awang lekai dagini mahak National Highway 37 da chatliba Tata truck sing dagi sel khomgatpa meeoi ni hairi amaromda Security Force na wangjing sorokhaibam leiraktagi RPF PLA gi meeoi ama faraba meeoi adu Haikrizam Umakanta Singh allies uma chei kun gatarukni